na chahi kya surage na ai se ko mayam Hello everyone mayam pura pu taram nok cherry ai anova video sida ado aina ngang se katang tappa jai ba angang tumme ba ado ngasi video se aina semjaning badi ko mayam na yamna toina hangai comment da su ai angang gi maming kari tholage ana ko adu di dari comment da su hangai ngarang so aina live thaw matam da dum hangai yo mayam na ko adugi video oidoini yo maming kari tholage ana ado ahan da maming se aina hydrogen mamang da ko mayam video se full on yeng view ai maming se haijarake aduga ai gi subscribers singna yam nungsi haibdi aina maitegi maming thoningi haiba matamda moina maming do so esto no pvde ba kwa adugi piraiba kano du comment do hana patharake aduga mayam khanminasi de ai haijarake maming do kari koi smaina maming do se thola se na ri khanare ba kwa ado ai ahamda comment do hana parake mayam na maming harak podo yam nungsi ai subscribers singna yam nungsi na harak maming sing du yam na phaji ba kwa ai mathang mathang haijarake ado han bai comment se ai parage ko mathang aina parak toi comment se ko dum titha nanda basu yaw so mayam ngak piu ba kwa habdi mayam purumak comment di purumak ti pa ba ngam jaro adi se ai khara parake maming sing se aina moina comment tor ko sing do phaja phaja ba dum yaw re ba kwa ado aina mati maming hai ba duga bem bem khuman na hai re ba kwa langlen linthoi maya lingjel porei nganbi de zenita Jessica Minaksi Nurei Malem Leima Leipak Leima Tampak Leima na phajai mamite ya phaja phaja maming ni hai se bem khumana thank you bem khuman ko smaina comment da maming myam ibire se ko hari choice to was akhoi kaina isara tawdroga ko hari khanmong khangdaba mo oibado duju mayamna khman comment tawraga haibi yam phai ai gi dilam laibak phai ba ko dugai iPhone haribasna hariba ko ZSB MySB adumi aiko maitei gi di khangde ko na khange man tholais de maitei gi natre ko ko hindu maming hai tare ko adugai di comment se dum pa tharage ai changa ga mayam prum khan badi ngam daban na ko adum Vidya Rani na haba ko congratulations Ella from Manipur thank you the Roma Lijan haba loi adum ai comment maming tagi su ore ato dum paragi comment khara ma dum pajara ge ko loi adum chow light oina yam spicy masala oina di charu no na hare ba ai ni chabai matang da hang baduga subscribers singa smaina hare su ayam phai habdi ai di khang da bani na ko ai se ko actually ai ibung ama leitaba na de iche masu leitaba na ko smaina angang gi maram da khangde smaina tawse ai khangde ke chanai khone ha su ko adu khoi ma oi matam na matam oi hre ko kya di kuire gift leina rak pase ko desi dung si ba am smaina hare ko subscribers sing na ko Roma Liza thank you de di piari mayang na hai yai chen bi ko sira yai chen bi ai su yam phajo maming ni lakhi chen bi ne yai chen bi ai na tra ma chumbra na tra smaina ko hindu dari lakhi ka haina ba dunia ba yam phaje maming di yam phaje romen lukram na hai lingjel thobi ya bra na yam phaje yam ba romen lukram na hai su lingjel thobi ai su yam phaje maming ne ba ko de di anu para pi hang bo su yam yawe ko siga adudi haijara rai ko yaifarembi su phajei ko daidi aina chaba thakpe ke ka hangbo ko sum yam hari dugaidi Bishwajit RK na hari Gitika Anania asina mung kano Sujata hana hari he ko sina akoi meite ming do oi dre ba wa phobudi am phajei ba de aru khuman hai Zentoi Leishi phajei Redima Sharma na hari ba ko Mahi Jia Manisha Zenita Idra Jiana aduna muk maitei gi maming oina di
ꯃꯥꯏꯁꯤꯅ ꯃꯩꯇꯩ ꯃꯃꯤꯡ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯐꯖꯩ ꯌꯥꯝꯅ ꯃꯃꯤꯡꯁꯤꯡꯁꯦꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏꯁꯤꯁꯨ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯦꯟ ꯃꯤꯂꯤꯁꯤꯡꯍꯥꯅ ꯍꯥꯏ ꯃꯩꯇꯩ ꯃꯃꯤꯡꯗ ꯂꯟꯆꯦꯟꯕꯤ ꯃꯅꯤꯊꯣꯏꯕꯤ ꯅꯨꯖꯥꯂꯦꯝꯕꯤ ꯁꯨꯃꯥꯏꯅ ꯑꯗꯩꯗꯤ ꯄꯣꯠꯁꯥꯡꯕ ꯃꯣꯅꯤꯀꯥꯅ ꯍꯥꯏ 4 yearsꯀꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯐꯪꯕꯒꯤ ꯑꯊꯣꯏꯕ ꯍꯦꯟꯊꯣꯏꯁꯅꯥ ꯅꯨꯡꯁꯤꯊꯣꯏꯕ ꯀꯧꯋꯥꯏ ꯃꯥꯅ ꯅꯨꯄꯥ ꯃꯥꯜꯂꯨꯔ ꯃꯥꯜꯂꯦꯕꯀꯣ ꯑꯉꯥꯡꯁꯦꯀꯣ actually ꯑꯉꯥꯡꯁꯦ ꯎꯕꯒ ꯅꯨꯄꯥꯁꯨ ꯃꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯅꯅꯤ ꯃꯥ ꯅꯨꯄꯥ ꯃꯥꯜꯂꯨꯔ ꯃꯥꯜꯂꯦ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯁꯤꯒꯩꯁꯤꯒ ꯃꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯩꯗꯤ ꯆꯥꯎꯔꯦ ꯂꯩꯁꯥꯕꯤ ꯐꯥꯗꯣꯔꯦ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯦ ꯁꯟꯖꯤꯇꯥ ꯁꯤꯡꯍꯥꯅ ꯑꯗꯩꯗꯤ ꯆꯥꯎꯔꯦ ꯕꯦꯕꯤꯇꯥ ꯆꯛꯄ꯭ꯔꯝ ꯑꯗꯩ ꯔꯦꯗꯤꯃꯥ ꯁꯔꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯌꯨꯝ ꯁꯦꯡꯕ ꯅꯨꯃꯤꯠꯇ ꯃꯔꯨ ꯀꯣꯛꯅꯗꯦ ꯄꯨꯖꯥ ꯆꯨꯡꯈꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤꯀꯣ ꯑꯌꯥꯝꯕꯅ ꯂꯣꯏ ꯃꯔꯨ ꯀꯣꯛꯅꯩꯌꯦꯕꯀꯣ ꯑꯗꯨ ꯆꯠꯅꯕꯤꯗꯣ ꯀꯩ ꯍꯥꯏꯅꯤ ꯀꯁꯥꯔꯗ ꯄꯨꯔꯕꯅꯤꯅ ꯀꯁꯥꯔꯒꯤ ꯆꯠꯅꯕꯤꯗꯣ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯁꯨ ꯑꯉꯥꯡꯁꯦ ꯅꯧꯔꯤꯕꯅꯤꯅ ꯃꯔꯨ ꯀꯣꯛꯍꯟꯅꯤꯡꯗꯦꯕꯀꯣ ꯃꯄꯥꯅꯀꯣ ꯌꯥꯗꯦ ꯃꯃꯥꯅꯀꯣ ꯃꯁꯝꯁꯨ ꯌꯥꯝꯅ ꯄꯥꯏꯌꯦꯅꯀꯣ ꯑꯗꯨꯒꯤ ꯀꯣꯛꯈ꯭ꯔꯦꯕꯀꯣ ꯀꯃꯦꯟꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯩ ꯃꯊꯪ ꯆꯥꯡ ꯄꯥꯊꯔꯛꯑꯒꯦ ꯑꯗꯩꯗꯤ ꯕꯤꯗꯤꯌꯥ ꯂꯩꯁꯪ ꯊꯝꯕꯝꯅ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯅꯨꯡꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯇꯩꯁꯤ ꯄꯥꯖꯔꯔꯣꯏꯒꯦ ꯔꯤꯅꯥ ꯗꯦꯕꯤꯅ ꯍꯥꯏ ꯂꯤꯡꯊꯣꯏ ꯍꯥꯏꯕ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯥꯔꯁ ꯀꯃꯦꯟꯇꯁꯨ ꯋꯥꯡꯂꯦꯝꯕꯤ ꯍꯥꯏꯖꯈ꯭ꯔꯦ ꯋꯥꯡꯂꯦꯝꯕꯤ ꯂꯤꯡꯊꯣꯏ ꯑꯅꯤꯁꯦ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯋꯥꯡꯂꯦꯝꯕꯤ ꯍꯥꯏꯕꯁꯤꯁꯨ ꯂꯤꯡꯊꯣꯏ ꯍꯥꯏꯕꯁꯤꯁꯨ ꯊꯦꯡꯛ ꯌꯨ ꯀꯣ ꯔꯤꯅꯥ ꯗꯦꯕꯤ ꯑꯗꯨꯗꯩꯗꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯗꯤꯕꯂꯥ ꯀꯦꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯏꯆꯦꯒꯤ ꯆꯍꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅ ꯁꯤꯒꯤ ꯀꯃꯦꯟꯁꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯉꯛꯑꯦ ꯃꯌꯥꯝꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅ ꯑꯩꯁꯦꯀꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯆꯍꯤ ꯀꯌꯥ ꯁꯨꯗꯧ ꯃꯥꯜꯂꯝꯒꯦꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯆꯍꯤꯁꯦ ꯌꯥꯝ ꯆꯠꯂꯦ ꯅꯣꯡꯃꯒꯤꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯏꯃꯤ ꯑꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯆꯍꯤꯁꯦ ꯀꯌꯥ ꯁꯨꯗꯧ ꯃꯥꯜꯂꯝꯒꯦꯅ ꯑꯩꯅ ꯍꯥꯏꯔꯒꯗꯤ ꯆꯥꯟꯅꯔꯣꯏꯕ ꯅꯣꯏꯅ ꯈꯟꯕꯗꯨꯒꯀꯣ ꯑꯩꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯀꯣꯟꯅ ꯍꯥꯏꯖꯔꯒꯦ ꯑꯩꯒꯤ ꯆꯍꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯩꯗꯤ ꯌꯥꯏꯐꯕꯤ ꯅꯪꯅ ꯉꯥꯡꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯔꯤꯅꯥ ꯗꯦꯕꯤꯅ ꯔꯤꯅꯥ ꯗꯦꯕꯤꯅ ꯌꯥꯝ ꯊꯥꯒꯠꯂꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯦ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜꯅ ꯊꯦꯡꯛ ꯌꯨ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯑꯗꯩꯗꯤ ꯑꯅꯨꯄꯃꯥ ꯁꯤꯅꯥꯝꯅ ꯍꯥꯏꯔꯦ ꯃꯩꯇꯩ ꯃꯃꯤꯡꯁꯦ ꯂꯟꯆꯦꯟꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯅꯤꯡꯊꯤꯉꯥꯟꯕꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯩ ꯁꯨꯃꯥꯏꯅꯅꯦ ꯍꯥꯏꯕꯗꯤꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯃꯤꯡ ꯍꯥꯏꯔꯛꯏꯁꯦꯀꯣ ꯐꯥꯏꯅꯦꯜꯂꯤ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯀꯃꯦꯟꯁꯤꯗꯤ ꯑꯩ ꯄꯥꯕ ꯉꯝꯃꯔꯣꯏ ꯌꯥꯝ ꯁꯥꯡꯉꯅꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯃꯤꯡꯁꯦ ꯍꯥꯏꯖꯔꯒꯦ ꯃꯄꯥꯒꯤ ꯃꯃꯤꯡꯁꯦ ꯃꯍꯦꯁ ꯀꯧꯏꯗꯅꯀꯣ ꯃꯣꯍꯦꯁ ꯀꯧꯔꯦꯕ ꯑꯩꯒꯤ ꯃꯃꯤꯡꯅ ꯖꯩꯐꯕꯤ ꯀꯧꯔꯦꯕ ꯁꯤ ꯑꯩꯅꯗꯤ ꯃꯄꯥꯒꯤ ꯃꯃꯤꯡꯁꯦ ꯂꯧꯔꯒ ꯊꯣꯟꯅꯤꯡꯕꯅꯦꯕ ꯑꯦꯝꯅ ꯍꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯅ ꯃꯄꯥ ꯂꯥꯛꯑꯦ ꯑꯩ ꯊꯣꯡ ꯍꯥꯡꯒꯦ ꯅꯪ ꯍꯥꯡꯉꯣ ꯑꯝꯇ ꯂꯥꯛꯑꯣ ꯁꯤꯗ ꯑꯉꯥꯡꯒꯤꯁꯤ ꯀꯩ ꯃꯃꯤꯡ ꯊꯣꯜꯂꯦ ꯑꯝꯇ ꯍꯥꯏꯔꯣ ꯀꯩꯝ ꯊꯣꯟꯗꯦ ꯑꯝꯇ ꯍꯥꯏꯔꯣꯕ ꯑꯝꯇ ꯍꯥꯏꯔꯣꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛ ꯁꯅꯥꯇꯣꯝꯕꯤ ꯊꯣꯟꯗꯦ ꯃꯉꯥꯜ ꯂꯩꯕꯤ ꯑꯝꯇ ꯍꯥꯏꯔꯣꯕ ꯑꯩ ꯈꯪꯗꯦ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯁꯦ ꯃꯥ ꯀꯔꯤꯝ ꯌꯥꯎꯅꯤꯡꯗꯦ ꯃꯥ ꯀꯔꯤꯝ ꯍꯥꯏꯅꯤꯡꯗꯦ ꯈꯪꯕ ꯈꯟꯕꯗꯗꯤ ꯃꯥ ꯈꯨꯖꯥꯎꯔꯤ ꯃꯄꯥꯒꯤ ꯃꯃꯤꯡꯁꯦ ꯂꯧꯔꯒꯗꯤ ꯊꯣꯟꯕꯤꯔꯤꯅꯦꯕ ꯑꯩ ꯃꯃꯤꯡꯅ ꯖꯩꯐꯕꯤ ꯀꯧꯔꯦ ꯑꯗꯨꯑꯣꯏꯗꯤ ꯃꯥꯏ ꯃꯃꯤꯡꯅ ꯃꯣꯍꯦꯁ ꯀꯧꯔꯦꯕ ꯑꯗꯨꯅ ꯃꯉꯥꯜ ꯂꯩꯅ ꯄꯥꯅꯕꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯉꯥꯜ ꯂꯩꯕꯤ ꯍꯥꯏꯅ ꯊꯣꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯅꯦ ꯀꯩꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯈꯟꯅꯔꯒꯀꯣ ꯏꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯃꯗꯨ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯃꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯊꯣꯟꯕꯁꯦ ꯌꯥꯕ꯭ꯔꯥꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦꯀꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯉꯥꯜ ꯂꯩꯕꯤ ꯍꯥꯏꯕ ꯃꯃꯤꯡꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯐꯖꯔꯛꯄꯦꯅ ꯈꯜꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯃꯤꯡ ꯐꯖꯕ ꯌꯥꯎꯔꯦꯕ ꯐꯖꯔꯒꯁꯨ ꯑꯩꯅ ꯊꯣꯟꯅꯤꯡꯉꯒꯁꯨ ꯀꯣ ꯃꯄꯥꯒꯤ ꯃꯃꯤꯡꯗꯣ ꯆꯥꯟꯅꯕꯗꯣ ꯑꯣꯏꯗꯕ ꯑꯗꯨꯗꯩꯗꯤ ꯐꯔꯦ ꯃꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦꯀꯣ ꯃꯉꯥꯜ ꯂꯩꯕꯤ ꯍꯥꯏꯅ ꯊꯣꯜꯂꯦ ꯑꯩ ꯏꯆꯥꯒꯤ ꯃꯃꯤꯡꯁꯦ ꯑꯗꯨꯅ ꯃꯄꯥꯁꯤꯅꯅꯦ ꯍꯥꯏꯕ ꯏꯀꯥꯏꯔꯤꯕ ꯑꯗꯨꯅꯅꯦ ꯎꯒꯥ ꯇꯧꯈꯤꯗꯣ ꯈꯪꯉꯕ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯅ
मानसु याम पामजे ममिंग से नंग जाओ लाओ मा तकई बा जाओ अदो jamna khara law law na ngangi aina ngangi se angang hagoladi ma tarani video se matang se lotion jerege mayam punamak pu thank you so much amuka na haijari adugaidi mayam subscribe to the yauraga di ai channel se ga anaw changai ba ai viewers ai subscribers subscribe to sanbiro moko adugaidi kabi dai biro mo jo ai asoi ba yaura basu the video se lotion jerege bye bye thank you for watching mayam punamak